ngasi phongkhiba tungan manipuri siphongsing amasum thokiba thaudo wathoksingi maruoibe I pausing khongasaraga Manipur top channel gi maikeidi gi mayamda thamjagi ahanbada songtham bijoi suspend tawkhibagi case court pakhum piranaba saman thakre BJP Manipur Pradesh ki chief spokesperson songtham Bijoi party dagi sai taruk tanthokibaga mari lainana Bijoi na civil judge junior division Imphal West 1 da wakalakre amasum specific relief act 1963 gi section 34 gi makada tharakhibu wakat adu court na admit tawkibaga loinana BJP Manipur Pradesh ki president S Sardana satliba tha sigi kungamari gi ayuk pung 10 makhai tabada masa laktuna natragana ma ki okil gi kuthangna pakhum piranaba civil judge Hiralta marang themna saman thakre karigumba court ki wafam asida thawoidrabadi case adu hena haksina lawgani haina su khangki Hiramasigi matangna BJP Manipur Pradesh ki hanagi chief spokesperson Songtham Bijoi na hai makpu satliba tha sigi taraga mathude sei taruk tanthokle haina e Sardana khuyek piba serol ama phangki party ki sana kanglon matung ina member ama tanthokpa hai bisida hana sokos notice ama thagadabane madugi pakhum numit tari ni dagi tarani phawbagi manungda pigadabane pakhum adu party ki disciplinary committee na khanabaga loinana madugi akupa warol BJP National Disciplinary Committee da thagadabane Disciplinary Committee na laurak puware badu state president da laklaba matung sab sabe action lakhatkadabane handak maku party dagi tanthorakpa sida party gi constitution da yauriba sana kanglon singakte maramaduna hiramasigi matangda courtna sab saba wayelama pibinabagidama specific relief act 1963 gi section 34 gi makada wakathibane mangonda tanthokle haina tharakib serol adura palliba party constitution gi wapamadu maram sadaba madi sunadaba mani masigi matangna court ke sumu wayel soidana lakane haikianasu pausna makhatana su fongdorakli Makasa tharak poina to papaw mana kaisam thong kendra da mirep oiriba sing amana amada hunaba sainaba laite maesor lakliba taragani thoi suba Manipur Legislative Assembly election ge taragani thoi kaisam thong assembly constituency da Republican Party of India athawale RPI athawale gi mirep oiriba mahesor thanaujam gi firal singkatpe gi thoram kaisam bata leiba masagi yumna ngasi pangthokre Thauram aduga mari lainara mahesona fongdokhibada kendra sida tuan political party candidate kayana miyamgi sevagi damak songthoknarakli candidate singa sina mangondegi aina fai mana fate haina amana amabu hunnabagi wakalaiti kendra sida lairiba voter khudimak su manaba miyang amadoi kaisamtong kendra da lairiba voter lising kunga tret mak wakhal loksing lairaba ngaktani Kendra sida natana state ki oina sakhotpagi khongthang asi yamna tapna sali lamdam asigi na ama oina kendra gi amadi state ki sakhot tharang gi thabakta mangjil thajagi haba wakhalda yumpham oidana election thengna bani haki mana hai election mai pakraba miyoi singna lebak miyam gi thabak thoram singda puksel sengna tawrabadi hanjina vote khombagi darkar oire lebak miyam maru oina kai samthong kendra gi miyam na maki helmet yakpa RPI athawali da vote pinaviyo election asida amuktang mai paklabadi makhatana miyamda hanjinna vote khomroi magna miyam gi damak paikhatpa thabakna vote khomgani fongdokhi firal singkatpa thoramdu da saruk yaba lakhiba miyoi singdoeba rally ama su kasampata leiba maesrogi yumdagi haudam lerak lampak fawbu satki makhatana lamdamadu da public meeting ama su pangthoki hainasu pausna makhatana fongdorakli makhasa tharak poina to pawmana MLA amana sahi mangagi tamda kendra ama mapung fana semgatpa yai miyam gi damak thamoi sengna kathokpaga loinana thabak tawrabadi sahi amada lupa crore ani MLA local area development fund khaktana kanagomba MLA amana maki kendra du kham thengna sakor hanba yai haina pasoi assembly constituency da National People Party NPP gi merep oiriba RK Rameshwarna fongdokre lakadoriba taragani thoi subi state assembly gi mikhal pangthokadaba numit taragani thoi khakta ngairaba matamsida ngasi BJP gi workers sangwa hena mangonda sagolaktuna makhoibu taramna okhiba thoramda mahakna wafam asi fongdokibani state lengana tuan ba miyam gi welfare scheme natragana mission sing lauthoklabasu mari lainaba MLA singna kathokpaga loinana mateng pangsindaba maramna khunayasi khumang sokshin mangamdabani Mari lenaba kendra gi MLA singna thamoi singna miyam gi dama kathoktabana mikhal matamda kendra gi yumthong khuding koina satuna vote ki bikhya niribani tasingmadi makhoina pangthokiba thabak sing aduna khomjagadabani haikhianasu pausna makhatana su palakli
लोइसलक्पोइना यामना नुंगाइत्रिबा पाव मन लंबीगी एक्सीडेंट नुपी तरुक सिरे छत्तीसगढ़ की रायपुर डिस्ट्रिक्ट लेबा नेशनल हाईवे अमदा यूमसिकेशन नुमिकी अयुक्ता XUV अमा रोड डिवाइडर अमदा थोमजिल्लाबा मतुंगदा मधुर तोंगलक्पा नुपी तरुक सिरे अमसुम ड्राइवर अमा यावना अतोप मिय मंगाना असोअपा नंख्रे हाइना पुलिसना फोंदोख्रे थौदोदो अयु अंगनबदा अबनपुर पुलिस स्टेशन की मनुंग चनबा NH30 दा लेबा केंद्री विलेज दा लेबा प्राइवेट स्कूल अमगी मनाक्ता थोकिबनी हाइना मखोइना फोंदोखी XUV अदुदा ड्राइवर यावना मिय तरागा मथु योरखी मखोइ मागी पुनी मेला यावनाबा गरिनबा डिस्ट्रिक्ट लेबा राजिम टाउन अमना दुर्गा डिस्ट्रिक्ट लेबा बिलाइदगी लाखिबनी अदुबु गारी अदु रोड डिवाइडर द थुमजिलबा मतुंगदा थौदोक थोफुम नुपी मंगा सिकी हाइना रायपुर रूरल गी एडिशनल सुपरिटेंडेंट ऑफ पुलिस कीर्तन राठौर न फोंदोखी अमसुम अबनपुर हॉस्पिटल पूरिङैद नुपी अमसु असोकपन मरम ओइदुना सेकी हाइना मागना मखा ताखी असोप मंगा अदुगी मनुंगदा ड्राइवर यावना अरुबा फिबम द सोकपा मियोय मरी लायेंगनब रायपुर द लेबु गवर्नमेंट हॉस्पिटल अमदा रिफर तौखरे हाइना एडिशनल SP नसु मखा ताना फोंदोखी हाइदि लाइखिद्रब नुपी सिंग अदु रीना दास सविता दास सुचित्रा साहा काजल कर्मकर अर्चना माला अमसुम रीना चौधरी हाइबा मसक खंख्रे मखोय लोइनमक दुर्गाद लेबा बिलाई सिटी की सुभाष नगर एरिया दगी ngaktani hainasu rathorna panki मखोय गा हक्सांग सिंग पोस्टमार्टम गिदम हॉस्पिटल अमदा थाखरे हाइना मागना फोंदोखी अबनपुर स्टेशन हाउस ऑफिसर SHO AA अंसरी हाय ड्राइवर अदुना XUV अदुगी कंट्रोल ngमखिद्रबा मतुंग गाड़ी अदुना रोड डिवाइडर अदुदा थोमजिनखिबने छत्तीसगढ़ की चीफ मिनिस्टर भूपेश बाघेलना थौदोदुगी मतांगना थमोय सोना अवाब फोंदोखरे अमसुम असोकपा मियोयसिंग निंगथीना लायेंग सथनबा अमसुम एक्सीडेंट लैखिद्रबा सिंग इमुंग मनुंगसिंग पीबा याबा मतेंग पीनबा ऑफिशियल सिंगदसु खंगनखरे हाइनस पालकली एक्सीडेंट अदुदा हाईवे अदुगा ngaihak chathok chasinda akaiba thoki अदुबो पुलिसना हानगे फिबमदा अमो हंजिननखि केस अमा रजिस्टर तौरे अमसु मखाताना थिजिनबगी थबुक चथारी हाइनसु SHO ना फोंदोखि हाइना पाउसना सुमखाताना फोंदोरक्ली तेंतंगना तोपा पाव मना नेट की फल लाथोलगनी UGC नेशनल एलिजिबिलिटी टेस्ट नेट की फल नोंगमनिनी गे मनुंग लाथोलगनी हाइना यूमसिकेशन नुमिता यूनिवर्सिटी ग्रांट कमीशन UGC ना फोंदोखरे COVID-19 लाइसन मरम ओइदुना UGC ना December 2020 UGC NIT एग्जामिनेशन पांथोकपा ngमखिदे मधुगी मखा तारकपदा December इंग्लिशिंग कुन अमसुम जून इंग्लिशिंग कुनगमथोगी UGC नेट पुनसिलगा नेशनल टेस्टिंग एजेंसी ना 2021 गी November 20 अमसुम 2022 गी जनवरी 5 गी मरक्ता पांथोकी हाइना कमीशन गी सीनियर ऑफिशियल अमन फोंदोकी लेबासगी सिटी सनीगा कुंत्रागा मापन सेंटर सनीपानगा कुंत्रागा तरे लेहलगा सब्जेक्ट मार्फुगा मथोइदा UGC नेट पांथोकी UGC नेट असिगिदमक कैंडिडेट लाख तरागनी तो हेनबना रजिस्टर तौरकी फल सिंग लाथोनबा प्रोसेस सथरी UGC ना NTA का नक्सिनना थबक तौरी अमसुम नोंगमनिनी की मनुंग UGC नेट की फल सिंग लाथोनबा होनबा याबा पुनमक होनरी हाइनसु ऑफिशियल अदुनसु मखा ताकी हाइना पाउसनसु पालकली अदुगा हौजिकोइनदि म्याम पाउसि मतांग सलुसिनजरगे अमसुम पाथोकसगिबद सोइगिब लानकिब कया यारोसु म्याम ngakpigani अमसुम मतम गे मरुब पाउसिंग मैम लेप लेटन अपडेट पीजरके चैनल से मैकेडी मैम की मफन थमजरी एंड थैंक यू।